ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯊꯦꯝꯅ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯂꯤꯕꯤꯔꯤꯕꯤ ꯑꯩꯒꯤ ꯏꯆꯦ ꯊꯥꯡꯒ ꯑꯣꯏꯅꯥꯝꯗꯒꯤ ꯃꯦꯃꯥ, ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯕ꯭ꯂꯥꯏꯟ ꯄꯥꯔꯁꯟ ꯑꯃꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗꯤꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯂꯣꯟ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯃꯍꯥꯛ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯆꯥ ꯐꯪꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯏꯔꯣꯏꯔꯣꯏꯕꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯃꯨꯛ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯐꯪꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯁꯛꯂꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛꯀꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯃꯆꯥ ꯌꯥꯎꯗꯕ ꯅꯤꯡꯊꯧꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯩ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛ ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯅ ꯇꯨꯝꯕ ꯃꯇꯝꯗ ꯈꯨꯌꯨꯝ ꯑꯃ ꯂꯥꯛꯏ꯫ ꯈꯨꯌꯨꯝ ꯂꯥꯏ ꯑꯃ ꯂꯥꯛꯄ ꯑꯁꯤ ꯂꯥꯏ ꯑꯁꯤ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯗꯦꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ, "ꯑꯦ ꯅꯤꯡꯊꯧ, ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯐꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯪꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟꯒꯨꯝꯅ ꯍꯧꯒꯠꯇꯨꯅ ꯃꯃꯪꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ ꯇꯥꯛꯄꯤꯌꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯗꯦꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯕꯣꯟ ꯑꯃꯗ ꯆꯠꯂꯨ, ꯅꯅꯥꯏ ꯅꯁꯟ ꯑꯃꯠꯇ ꯇꯥꯛꯑꯝꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯀꯥꯂꯣꯏ ꯐꯥꯎꯕꯗ ꯍꯥꯏꯔꯝꯗꯅ ꯅꯍꯥꯛ ꯕꯣꯟꯗ ꯅꯨꯃꯤꯠ 7ꯅꯤꯗꯪ ꯑꯩꯕꯨ ꯅꯤꯡꯖꯗꯨꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯔꯤ ꯑꯃ ꯄꯤꯒꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯄ꯭ꯔꯚꯨ, ꯑꯩ ꯁꯣꯏꯗꯅ ꯆꯠꯆꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯪꯗ ꯈꯨꯔꯨꯝꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯦ ꯑꯩꯗꯤ ꯑꯣꯅꯤꯡꯕ ꯁꯥꯏꯑꯣꯟ ꯑꯣꯜꯂꯤꯕꯅꯤ, ꯑꯩꯒꯤ ꯁꯥꯏꯑꯣꯟ ꯌꯥꯝꯃꯤ, ꯅꯍꯥꯛ ꯌꯦꯡꯖꯧ"꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯪꯅ ꯐꯖꯅ ꯎꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯁꯛꯇꯝꯒꯨꯝꯅ ꯅꯤꯛ ꯂꯥꯎꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯣꯅꯤꯡꯕ
ꯁꯥꯌꯣꯟ ꯑꯣꯟꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩꯍꯥꯛꯅꯤ꯫ ꯃꯥꯒꯤ ꯁꯥꯌꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯕꯅꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯒꯤ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯅꯍꯥꯛ ꯑꯩꯕꯨ ꯅꯤꯡꯖꯧ꯫ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯆꯠꯂꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯂꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯡꯗ ꯃꯍꯥꯛ ꯆꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯇꯤꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯅꯤ ꯑꯗꯨ ꯈꯥꯎꯕꯗ ꯇꯥꯛꯂꯝꯗꯕ ꯃꯈꯩ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯟ ꯈꯨꯗꯤꯡꯃꯛꯁꯨ ꯑꯃꯠꯇ ꯇꯥꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯆꯥꯗ ꯊꯛꯆꯗꯨꯅ ꯅꯨꯃꯤꯠ 8ꯅꯤꯗꯪ ꯅꯤꯡꯖꯔꯝꯃꯤ꯫ ꯏꯁꯤꯡ ꯐꯥꯎꯕ ꯂꯤꯛꯂꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯁꯥꯌꯣꯟ ꯌꯥꯝꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ 8ꯅꯤ ꯍꯦꯛ ꯁꯨꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯕ ꯃꯇꯝ ꯑꯗꯣ ꯃꯍꯥꯛꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯦꯁꯦ ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯂꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯍꯥꯏꯖꯔꯝꯃꯤ, ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯏꯆꯥ ꯄꯤꯅꯕꯤꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯦꯆꯦ, ꯉꯁꯤ ꯑꯩꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯄꯤꯒꯦ꯫ ꯃꯁꯤꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤ ꯅꯪꯅ ꯄꯨꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯂꯣꯏ ꯅꯍꯥꯛꯅ ꯍꯨꯛꯆꯅꯤꯡꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯍꯨꯛꯆꯔꯨꯔꯣ꯫ ꯃꯗꯨꯗ ꯍꯨꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ 10ꯅ ꯊꯥꯕꯨꯝ 10 ꯑꯣꯟꯗꯨꯅ ꯅꯄꯥꯔꯤ ꯑꯃ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯆꯣꯠꯂꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯅꯄꯥꯔꯤ ꯑꯁꯦ ꯍꯤꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯀꯪꯂꯕꯗꯤ ꯅꯪꯒꯤ ꯅꯄꯥꯔꯤ ꯑꯁꯦ ꯁꯤꯒꯅꯤ꯫ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ, ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯦꯟꯃꯟꯈꯤꯕꯅ, ꯆꯠꯂꯣ ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯑꯋꯥꯕ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯄ ꯑꯗꯥꯏꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯀꯔꯝꯕꯗ ꯍꯨꯛꯁꯤꯒꯦ? ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯁꯤꯗ ꯍꯨꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕꯗ ꯍꯨꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯍꯟ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯈ꯭ꯔꯕꯤ, ꯃꯍꯥꯛꯀ ꯋꯥꯔꯦ ꯋꯥꯃꯤꯟꯅꯔꯛꯂꯕꯤ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯛꯂꯕꯤ ꯇꯥꯂꯣꯏ ꯑꯍꯟꯗ ꯍꯨꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯇꯤꯡꯅ ꯈꯟꯈꯤ꯫
ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯍꯟꯗꯨꯗ ꯍꯨꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯍꯟꯗ ꯍꯨꯛꯄ ꯃꯇꯝꯗꯗꯤ ꯃꯤꯀꯨꯞ ꯇꯔꯥꯅ ꯊꯥꯕꯨꯝ ꯇꯔꯥ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯃꯅꯥꯏ ꯃꯁꯟ ꯈꯨꯗꯤꯡꯃꯛꯇ ꯕꯥꯇꯣꯟ ꯇꯧꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯀꯌꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯇꯔꯥꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯄꯥꯔꯤ ꯐꯪꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯔꯤ ꯑꯁꯤꯕꯨ ꯍꯥꯠꯂꯁꯤꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄꯒꯦ ꯍꯥꯏꯕꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯊꯝꯂꯕꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈ꯭ꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯔꯣꯟꯅꯨꯡꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯂꯪꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯅ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯦꯝꯂꯩ ꯉꯥ ꯑꯃꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯌꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗ ꯕꯤꯙꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯗꯁꯥ ꯄꯨꯝꯅꯃꯛ ꯑꯐ-ꯐꯠꯇ ꯄꯨꯝꯅꯃꯛ ꯇꯝꯕꯤꯕ ꯂꯥꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯒꯤ ꯈꯨꯗꯣꯡꯊꯤꯒꯗꯕ, ꯃꯤꯒꯤ ꯁꯤꯒꯗꯕ ꯅꯥꯒꯗꯕ, ꯄꯣꯛꯄ ꯁꯤꯕꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯔꯤꯕ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯤꯚꯥꯀꯔꯃ ꯇꯧꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯙꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯀꯔꯝꯕꯗ ꯇꯝꯕꯒꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯙꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯣꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯕꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯕꯦꯝꯃ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯁꯤꯕꯗ ꯇꯝꯂꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯠꯄ ꯌꯥꯔꯔꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯕꯗ ꯇꯝꯂꯤꯕꯅꯣ? ꯑꯗꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯕꯤꯙꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯅꯨꯃꯤꯠ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯧ-ꯁꯤꯡꯕꯨꯝ ꯍꯨꯝꯅꯤ ꯍꯟꯅ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯕꯗ ꯑꯗꯨꯃꯛ ꯇꯝꯂꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ: ꯏꯕꯦꯝꯃ, ꯌꯥꯔꯔꯣꯏ, ꯃꯍꯥꯛ ꯑꯁꯤ ꯑꯁꯤꯕꯗ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ: ꯅꯪ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯅꯍꯥꯛꯅ ꯑꯁꯤꯕꯗ ꯇꯝꯕꯗꯤ ꯅꯪꯒꯤ ꯇꯝꯂꯤꯕꯗꯣ ꯑꯩꯅ ꯈꯦꯠꯀꯅꯤ꯫ ꯑꯗꯨꯅ ꯕꯣꯟ ꯈꯨꯗꯤꯡꯒꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯑꯩꯅ ꯆꯠꯀꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯙꯤꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯕꯦꯝꯃ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯇꯝꯕ ꯅꯠꯇꯦ, ꯃꯥꯒꯤ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯣꯟ ꯂꯣꯏꯅꯃꯛ ꯂꯩꯒꯅꯤ꯫ ꯀꯅꯥ ꯑꯃꯅ ꯃꯤꯒꯤ ꯃꯈꯨꯠꯇ, ꯀꯅꯥ ꯑꯃꯅ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯅꯤ, ꯀꯅꯥ ꯑꯃꯅ ꯑꯋꯥꯕ ꯂꯩꯒꯅꯤ, ꯀꯅꯥ ꯑꯃꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯖꯔꯛꯄꯒꯤ ꯐꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯒꯅꯤ꯫ ꯅꯍꯥꯛ ꯑꯩꯅ ꯃꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯏꯁꯣꯔ ꯃꯥꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ꯫
ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯔꯣꯏ, ꯏꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯕꯤꯙꯤꯅ ꯈꯥꯝꯖꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯑꯗꯨꯃꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯣꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯤꯙꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯑꯁꯤꯕꯗ ꯇꯝꯂꯕꯁꯨ ꯍꯌꯦꯡ ꯅꯍꯥꯛ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ, ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ, ꯉꯥꯏꯈꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯙꯤꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯈꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯔꯒ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯨꯝ ꯄꯨꯊꯣꯔꯛꯈꯤꯕꯅ ꯕꯣꯟ ꯈꯨꯗꯤꯡꯒꯤ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯒꯤ ꯃꯅꯝꯗ ꯄꯝꯗꯨꯅ ꯇꯧꯔꯝꯕꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯥꯎꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯇꯧꯔꯤ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝ ꯐꯥꯔꯛꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯌꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ, ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ? ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯦꯝꯂꯩꯉꯥꯕꯨ ꯐꯥꯗꯨꯅ 11 ꯂꯨꯀꯣꯏ ꯆꯥꯅꯅꯤꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ, ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯏꯃꯥ 11 ꯂꯨꯀꯣꯏ ꯆꯥꯅꯖꯒꯦ꯫ ꯂꯦꯝꯂꯩꯉꯥꯕꯨ ꯐꯥꯗꯨꯅ ꯏꯃꯥ, ꯑꯩ ꯄꯥꯕꯨꯡꯗ ꯌꯥꯅꯅꯕ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯪꯗꯣꯛꯇꯅ ꯐꯪꯕ ꯃꯄꯥꯔꯤꯅꯤꯅ ꯃꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯀꯠꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡ, ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯀꯧꯔꯒ 11 ꯂꯨꯀꯣꯏ ꯆꯥꯅꯒꯦ ꯍꯥꯏꯖꯔꯤ, ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯄꯥꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯌꯥꯈꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡ, ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯕꯥꯇꯣꯟ ꯄꯤꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯕꯥꯇꯣꯟ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ 11 ꯂꯨꯀꯣꯏ ꯆꯤꯟꯗꯝꯅꯕꯒꯤꯗꯃꯛꯇ ꯕꯥꯇꯣꯟ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥ, ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯤꯜꯂꯝꯃꯤ, ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯒꯤ ꯂꯦꯝꯂꯩꯉꯥꯕꯨ ꯐꯥꯈꯤ꯫ ꯑꯁꯨꯝ ꯐꯥꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨ ꯃꯈꯣꯏꯅ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯠꯇꯕꯗꯁꯨ ꯃꯍꯥꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯒꯤ ꯄꯨꯝꯅꯃꯛ ꯑꯐ ꯎꯕ ꯉꯝꯕꯤ ꯃꯍꯥꯛꯅꯤ꯫ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯂꯧꯁꯤꯡꯗ ꯌꯥꯝꯅ ꯈꯪꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯌꯥꯎꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯦꯝꯂꯩ ꯉꯥ ꯑꯗꯣ ꯏꯃꯥꯁꯨ ꯁꯦꯝꯕ ꯌꯥꯎꯕꯤꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯍꯣꯏ ꯏꯃꯥ, ꯉꯥ ꯑꯁꯦ ꯁꯦꯝꯕ ꯌꯥꯎꯕꯤꯌꯨ,
ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯨ ꯉꯥ ꯑꯗꯨ ꯁꯦꯝꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯑꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯥꯃꯊꯦꯜ ꯂꯨꯀꯣꯏ ꯑꯗꯨ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯃꯩꯊꯛꯇ ꯍꯦꯛ ꯊꯥꯡꯒꯠꯇꯨꯅ ꯀꯪꯍꯟꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯌꯨꯝ ꯂꯥꯏꯅ ꯄꯤꯔꯛꯈꯤꯕ ꯑꯉꯥꯡꯅꯤꯅ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯝ ꯍꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯛꯏ? ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯅꯈꯣꯏꯅ ꯂꯩꯔꯣꯟ ꯆꯟꯕꯁꯨ ꯌꯥꯔꯣꯏ, ꯃꯍꯥꯛ ꯑꯁꯤ ꯈꯥꯝꯕꯤ ꯃꯩꯗ ꯊꯥꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯥ ꯑꯃ ꯊꯝꯂꯁꯤ꯫ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯘꯤ ꯊꯥꯎ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ, ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯁꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯁꯤ ꯊꯝꯂꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯟꯁꯤꯡꯅ ꯂꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯞꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜ, ꯃꯥꯒꯤ ꯘꯤ ꯊꯥꯎ ꯍꯥꯏꯕꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯃꯥꯏ ꯄꯨꯝꯅꯃꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯁꯪꯕ ꯊꯣꯡ ꯆꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯊꯤꯡꯗꯨꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯊꯝꯈ꯭ꯔꯦ꯫ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯆꯟꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯇꯧꯕꯒꯦ ꯍꯥꯏꯕꯗ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥ ꯃꯊꯣꯠ ꯃꯀꯥꯔꯛꯄ ꯑꯣꯏꯔꯛꯏ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅ ꯁꯨꯝꯍꯠꯄ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯗ ꯃꯥꯏꯊꯣꯡ ꯊꯥꯖ ꯃꯥꯜꯂꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯝꯍꯠꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯨꯡꯂꯔꯦ꯫ ꯍꯥꯟꯅꯗꯤ ꯃꯃꯥꯅ ꯄꯣꯞ ꯇꯝꯗꯨꯅ ꯇꯧꯔꯝꯕꯗꯒꯤ ꯈꯣꯡꯅ ꯆꯠꯂꯛꯄ ꯄꯨꯔꯥ ꯆꯍꯤ 14 ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯅꯤꯡꯉꯦ, ꯏꯁꯤꯡ ꯈꯖꯤꯛꯇꯗꯤ ꯄꯤꯊꯛꯄꯤꯌꯨ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯙꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ, ꯏꯃꯥ ꯏꯁꯤꯡ ꯂꯧꯔꯨꯒꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯅ ꯊꯥꯗꯣꯛꯄ ꯂꯩꯇꯦ꯫ ꯏꯁꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯝꯃꯝꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯏꯃꯥ ꯏꯁꯤꯡ ꯂꯧꯔꯨꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ, ꯐꯔꯦ ꯏꯃꯥ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯃꯃꯥꯅ ꯐꯔꯦ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯨꯔꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯨꯔꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫
ꯐꯨꯔꯥ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯐꯨꯔꯥꯁꯤ ꯍꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤ ꯑꯃꯠꯇꯅ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯣꯡ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯇꯨꯅ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯗꯤꯗꯤꯒꯤ ꯅꯨꯄꯤꯅ ꯏꯁꯤꯡ ꯄꯨꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯧꯔꯛꯏ, "ꯏꯃꯥꯒꯤꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯨꯔꯥ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩ ꯐꯨꯔꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯦ꯫ ꯐꯨꯔꯥ ꯑꯁꯤ ꯑꯩꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯨꯔꯥ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯏꯃꯥ꯫ ꯑꯩ ꯀꯔꯝꯍꯥꯏꯅ ꯑꯩ ꯊꯣꯛꯁꯤꯒꯦ ꯈꯪꯗꯔꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯗꯤꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ." ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯨꯄꯥ ꯑꯃꯗꯤ ꯂꯩ, ꯁꯤꯔꯤꯕꯔꯥ ꯍꯤꯡꯂꯤꯕꯔꯥ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯀꯔꯝꯕ ꯃꯤꯅꯣ ꯑꯩ ꯈꯪꯗꯔꯦ ꯏꯃꯥ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯕꯅꯤ꯫ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯈꯦꯠꯀꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯣꯔꯛꯄꯗꯤ ꯈꯦꯠꯄ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯏꯃꯥꯁꯨ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯪꯒꯤ ꯗꯁꯥ ꯍꯥꯏꯕꯗꯣ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯊꯦꯡꯅꯁꯤ." ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨ ꯃꯆꯥꯕꯨ ꯀꯞꯇꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯗꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯇꯨꯝꯃꯨꯕꯒꯤ ꯇꯥꯟꯅꯒꯨꯝꯅ ꯍꯧꯒꯠꯂꯛꯏ꯫ ꯗꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯤ ꯑꯃꯠꯇꯅ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯣꯡ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯒꯦ?" ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯏꯃꯥꯗ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯆꯣ ꯊꯥꯔꯝꯕꯅꯤ꯫ ꯐꯨꯔꯥ ꯑꯁꯤꯗ ꯑꯩꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯨꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯆꯪꯉꯛꯇꯨꯅ ꯂꯩꯔꯝꯃꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯕꯅꯅꯤ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯁꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯏꯄꯥꯅ ꯅꯤꯡꯊꯧꯅꯤ, ꯏꯃꯥꯅ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯑꯩ ꯑꯁꯦ ꯍꯥꯠꯄꯅꯤ." ꯌꯥꯝꯅ ꯉꯛꯇꯨꯅ ꯗꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯕꯨ ꯄꯨꯟꯁꯤ ꯂꯣꯏꯔꯤꯕꯅꯣ?" ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯁꯦ ꯁꯤꯕ ꯃꯍꯥꯗꯦꯕꯗꯒꯤ ꯅꯤꯔꯒ ꯄꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯏꯄꯥꯅ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯪꯊꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯅꯣꯡꯃ 12 ꯂꯨꯀꯣꯏ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥ ꯑꯆꯧꯕꯗꯨꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯌꯥꯎꯔꯝꯂꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯆꯣꯠꯍꯜꯂꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯤꯡꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯀꯪꯍꯜꯂꯕꯅꯤꯅ ꯑꯩꯅ ꯑꯁꯤꯕꯒꯤ ꯇꯥꯟꯅꯒꯨꯝꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ 12 ꯂꯨꯀꯣꯏ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯇꯥꯟꯅꯒꯨꯝꯅ
ꯂꯩꯔꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯔꯥꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯠꯇ ꯆꯤꯟꯗꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯩꯃꯤꯟꯅꯕꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯇꯥꯏꯕꯪꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯟꯈ꯭ꯔꯕ ꯂꯤꯄꯨꯟ ꯌꯣꯡꯈ꯭ꯔꯕ ꯈꯥꯌꯣꯝ ꯕꯤꯙꯤꯃꯥꯅ ꯇꯝꯕꯗ ꯃꯥꯡꯒꯗꯕꯅꯤꯅ ꯃꯀꯥꯔꯤ ꯑꯃ ꯑꯃꯨꯛ ꯊꯝꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯁꯤꯕꯒꯨꯝꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯂꯥꯏꯖ ꯏꯁꯤꯡ ꯈꯥꯎꯕꯗ ꯑꯃꯠꯇ ꯇꯝꯂꯝꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯅ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ꯫ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯀꯔꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ? ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯣꯡ ꯀꯔꯝ ꯍꯥꯏꯅ ꯍꯥꯡꯁꯤꯒꯦ ꯍꯥꯏꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯀꯔꯝ ꯍꯥꯏꯅ ꯀꯝꯗꯧꯅ ꯀꯅꯥꯗ ꯍꯥꯏꯔꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯅꯨꯡꯗꯗꯤ ꯂꯩꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯅ ꯀꯧꯕ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯤ ꯑꯃꯠꯇꯅ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯩ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯁꯛ ꯁꯦꯝꯕ ꯆꯠꯂꯨꯒꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯦ ꯃꯤꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯄꯥꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯆꯦ ꯈꯨꯗꯤꯡꯃꯛ ꯆꯥꯏꯔꯛꯏ꯫ ꯆꯦ ꯆꯥꯏꯕ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯐꯖꯅ ꯁꯦꯝꯕ ꯑꯗꯣ ꯁꯅꯥ ꯂꯨꯄꯥ 8ꯀꯤ ꯁꯦꯟꯖꯥ ꯄꯤꯒꯅꯤ ꯍꯥꯏ꯫ ꯑꯩ ꯆꯠꯆꯔꯨꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯐꯔꯦ ꯏꯕꯦꯝꯃ, ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯃꯥꯅ ꯄꯥꯝꯅꯅꯕ ꯁꯨꯝꯍꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯝꯃꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯂꯩꯕ ꯎꯕꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯃꯉꯛꯇ ꯁꯤꯕ ꯃꯇꯝꯗ ꯀꯞꯄ ꯑꯗꯨꯃꯛ ꯐꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯛ ꯁꯦꯝꯕ ꯂꯥꯛꯄꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄ ꯃꯇꯝꯗ ꯃꯉꯛꯁꯝꯗ ꯁꯤꯕꯤꯕꯗ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯔꯥꯅꯤ, ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯈ꯭ꯔꯦ, ꯑꯩ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯊꯝꯃꯝꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯗꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯧꯒꯠꯂꯛꯇꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯁꯨꯡꯍꯧ ꯍꯧꯒꯠꯂꯝꯗꯦ꯫ ꯕꯤꯙꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ, ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯂꯩꯕꯅꯤ, ꯀꯪꯂꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯒꯅꯤ, ꯑꯗꯨꯒ ꯆꯣꯠꯂꯕꯗꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯅꯥꯒꯤ ꯂꯩꯁꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯅꯤꯛ ꯂꯥꯎꯕ ꯏꯁꯤꯡ ꯐꯖꯈ꯭ꯔꯕ ꯏꯁꯤꯡ ꯑꯗꯣ ꯍꯥꯞꯇꯨꯅ ꯍꯦꯛ ꯇꯤꯡꯕ ꯃꯇꯝꯗꯗꯤ
mahak tumubagi panangumna hawgatlami. Aduga hayrami, ibema, aydi kuyna tumlureda. Wahi asi taba matamda, bidigi masanupina asumna kumlami. Ibungo, ay amuk hana marani atombigi saksimba salaroy. Ibungo na hinglabanina liyang paringase ay amuk hana uhalaroy. Ibungo gi hawai ayna na tanggani asidagidi ay amata salaroy. Wahi asi taba matamda makoy ani yamna haraw-jarami aduga masa adusu makoy anina konduna tamduna sanaminarami. Intaw masana asumna hayrai ibema aydi kuyna sibaga pangkak koyna layrurabanina aygi isam kujil ase yamna sangle. Amuktadi kakki hayduna mahangna mapalangda thawlaklami. Matam aduda bidigi masanupine mahaki masanupadune makoy ahum harawna layminabadu urami. Asomdana ningthawgi manaysing adu sa tanba singsanba laglami. Ningthawgi yathangna sa tanba singsanba lakpa ado makoy thawairamde. Bidigi masanupine ningthaw masane aduga angang amasu layba ubada makoy ningthaw aduna hayba sinthado tawramdaba makay ningthawgi managta hanagi kunungda laglami. Aduga asumna hayrami iningthawgi sikraba isanupado hingawre. Angang amasu layhawi masak fajakrabi niti amasu layhawi. Wahi asi taba matamda ningthaw ado yamna sawrami. Aduga hayrami kari sikraba aygi isanupabu hingi haybadi nakoy hawjik angang oningdra. Wahi asi taba matamda manaysingduna asumna hayraklami. Iningthawgi kutta sirabasu sigage. Amuktadi yingbiyu hayduna hayrakpa matamda manay masansing thaduna yengba matamdadi ningthawgi masado hingkatlamle. Matam aduda ningthaw aduda laktuna tamlamme asengbani iningthaw hingkatlawre. Asomdana maharani atombi pakhatpana masada yamna khumbangnarami niti adusu lakhidare liyang paring adusu porakhide. Kari thoagaba hayba wakhanna mahak yamna ingangnarami. Ningthaw aduna kari adu oirabadi hayduna manay masansing thaduna benjay bengun tawduna masa sing adubu pukhatlami. Matam aduda ningthaw ado haraw mathoy karaglami aduga mamasu masabu konduna kaplami. Aduga tawriba mataw nupi amane angang amane makoy yamna ngatlami. Ipagi bungo kari maranggi damak nahangna karamni hingkatpage nupi asina kanano. Wahi asi taba matamda ningthawgi masanupana asumna hayraklami. Ipay bungo mahak ase bidigi masanupini. Taibang tanbagi athathata punamak tambiriba khuyumlay bidigi masanupini aygi thaway mahangna kalakpani. Mahak asi mahaki mamaga asumbon koirakpada phura asigi manungda ikhang khangawdana mahangna sanglakpadagi nina hangba ngawkhidraba thong masa matamda hangdorakhi. Mahangna ima maharanigi saksemba sappada mahangna lilang paring ase hangakpadagi aygi thaway kalakpani hayduna hawkiba wari punamak mahangna mapaningthawda lirami. Ningthaw ado yamna hawrami aduga hayraklami. Manay masansingduda mahak maharani atombi ado kawthora'u. Maharani atombi kawthoraktuna iningthaw aygi iran punamak ngakpiyu hayna hayjarami. Karigidamakta nahaki naran punamak ayna ngaklugani. Nahak asi nathay fawba manghanba yabani. Adubu nupiga oirubana nahak ase ayna nahakpu dandi igani. Nahak asi aygi isa
Nangi nachigi masasu nangi nasani chap manabadida nahangna nangi nasa pokte haina ichabu mahangi khanbadi aduna manaisinda asumna hairami chalo mag ase kaithem chirama panda echat yalalu sumbanya kok yanduna maru marang koktuna hamuk engang taiduna masa hati mamani haiduna lawhallu haiduna manai masansinda yathangti matam aduda maharani atombi ado kaithem chirama panda hamuk engang taiduna sumbanya kok yanduna maru marang koktuna masa hati mamani haiduna kaithem chirama panda lawduna chalenki asumna nithau aduna hairatlammi thare adu oirabadi aisu angi matam oiratle haujikti aigi sintha loire haujikti isane imaune isana inthau imauna maharani oiduna nungayari marang kaina kalasi haiduna harang mathoi kaduna leiringai matamda bidhine bidhigi masanupine aduga makhoi asi yamna asumna kari haina hairatlammi bidhigi masanupi amasu leirammi leiramba asina karam tawbagi habada wari asida yawni maag asi maki masanupiga nupi aduga mangkiba matamda masa sakna yokiba amasu leirammi maag aduga bidhine masanupi adune aduga mahaki nupine makhoi ohum laglammi yamna harauna leirambadu ubada bidhina asumna hairaklammi ngasidagidi ipagi idema aduna nahaki napuroibabu isomangi haina khalu itana nahaku tangkhibadi ataigi natte taibang semba mapu mahaki yathangbu injabani aduna isana asibada tamlabasu haujikti isagi dasa punamak loikhe aduna haujikti ahingba haibado olagani hayeng taron suron hairiba matamduda masigi wari asida maramdi sirubadagi hitlakpa hattaba dasa tarambadagi akhabada olakpa aduga nangna tawba khudingmakta napuroibaga nahakana magthiba leitaba makhai punamak mayongnarakhiba awaba kaya leirabasu nungaibada olakhiba aduna hayeng saron surol haiba matamduda thattana tamlabasu aduga awaba tarabasu masigi wari ase ek tajaba matamda aduga wari wakhong ase ek khangjaba mi aduna masigi wari ase haubadagi loiba phauba tajaba liriba ni aduna masigi wari ase tajarabadi imung aduda fattaba dasa laktaba oirasanu akhaba punamak oirasanu nakhoina nungai yakhana panbagumna imung adusu nungai yakhana palasanu hairadana bidhina masasinda bor pibirami aduna wari asibu tariba aduga imung aduda aduga hek tajariba mi aduna fattaba dasa leiramlabasu ngasidagidi ngakapa oirasanu bidhigi masanupi amasung thau matasing sirubadagi hinkatkhibagumna imung dalayida tariba mising adusu punamak hinkatpa oirasanu ngasidagi hona makhoina nungai yakhana panbagumna mayam punamak aduga aikhoisu nungai yakhana panba oirasanu haiduna mayamgi mafamda haidari ngasigidamaktadi wari asilojarage matungda mug ijarage mayamgi mafamdagi kainanaba yathangijari thank you hagatjari warisibu tabiringai manungda mayamna nungsibiduna mayamlakta aikhoisu hairiba channel asibu subscribe tawbiyu amadi like comment share tawbiyu wari libiribi aigi isesigidamak comment thambiramu mayam ngasigi oinadi video loisinjarage ai mathangi video da amuk mayamga unarasi